ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤꯁꯤ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯗ ꯂꯩꯕꯤ ꯗꯤꯄꯤꯀꯥ ꯅꯒꯔ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯂꯤꯕ ꯑꯞꯗꯦꯠꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯤꯖꯕꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯄꯦꯔꯦꯟꯠꯁꯤꯡꯅ ꯐꯪꯂꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤ ꯎꯕ ꯐꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠꯁꯦ ꯁꯣꯛ 2023ꯀꯤ ꯃꯦꯒꯤ ꯇꯥꯡ 18ꯅꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯂꯥꯛꯈꯤꯕ ꯀꯣꯜꯁꯤꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯄꯥꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯄꯥꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯆꯔꯥꯡꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯏꯁꯨ ꯃꯌꯥꯝꯁꯤ ꯁꯣꯜꯚ ꯇꯧꯔꯝꯃꯒ ꯃꯄꯥꯁꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯌꯨꯝꯁꯤꯗꯒꯤ ꯀꯣꯜ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯣꯜꯁꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯣꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯀꯣꯜ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯏꯟ ꯗꯤꯇꯦꯜꯁꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯤꯡꯁꯤ ꯗꯤꯄꯤꯀꯥ ꯅꯒꯔ ꯀꯧꯏ ꯃꯍꯥꯛꯁꯤ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯒꯤ ꯕꯗꯜꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯨꯔꯤ ꯈꯦꯔꯥ ꯈꯨꯡꯒꯪꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯤꯡꯅ ꯁꯟꯖꯦ ꯅꯒꯔ ꯀꯧꯏ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯒ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯏ ꯃꯍꯥꯛꯅ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯗꯤꯄꯤꯀꯥ ꯑꯃꯁꯨꯡ ꯁꯔꯤꯀꯥꯕꯨ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯍꯤꯡꯅꯕ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯝꯃꯤ ꯗꯤꯄꯤꯀꯥ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯩ ꯍꯥꯏꯕꯁꯤ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯗ ꯄꯔꯁꯦꯟꯇꯦꯖ ꯌꯥꯝꯅ ꯐꯪꯗꯨꯅ ꯄꯥꯁ ꯇꯧꯕ ꯑꯁꯤꯗꯒꯤꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯈꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯂꯝꯃꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗꯁꯨ ꯗꯤꯄꯤꯀꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ ꯃꯍꯥꯛꯅ BA B.Edꯀꯤ ꯗꯤꯒ꯭ꯔꯤꯁꯦ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯗꯨꯅ ꯇꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯧꯍꯜꯂꯝꯃꯤ ꯃꯄꯥ ꯃꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯥ ꯍꯦꯟꯅ ꯐꯕꯅ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯗꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯥꯒꯠꯄꯤ ꯗꯤꯄꯤꯀꯥ ꯃꯥꯁꯇꯔ ꯇꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯗꯤꯒ꯭ꯔꯤ ꯃꯌꯥꯝꯁꯤ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯤꯄꯤꯀꯥꯁꯨ ꯑꯃꯅꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯈꯛꯅꯤ ꯃꯁꯥ ꯃꯊꯟꯇ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯅ ꯍꯤꯡꯖꯕ ꯑꯃꯁꯨꯡ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯗꯤꯄꯤꯀꯥꯁꯤ ꯑꯣꯏꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯗꯤꯄꯤꯀꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ B.Ed ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯁꯇꯔ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯃꯁꯤ ꯂꯣꯏꯔꯒ ꯑꯣꯖꯥ ꯑꯣꯏꯅꯕꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯑꯣꯏꯔꯤꯕ CTET ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯇꯧꯅꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯂꯩ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯗꯤ ꯅꯣꯠꯕꯨꯛꯀ ꯂꯣꯏꯅꯔꯒ ꯂꯩꯕꯒꯨꯝꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯄꯤꯀꯥꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯄꯩꯁꯥ ꯇꯥꯅꯕ ꯂꯝꯕꯤ ꯑꯃ ꯐꯪꯂꯒꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥꯅ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤꯁꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯦ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯗꯤꯄꯤꯀꯥꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄꯁꯤꯗ ꯗꯤꯄꯤꯀꯥꯅ ꯀꯩꯁꯨ ꯌꯥꯅꯤꯡꯗꯕ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯗꯤꯁꯟ ꯑꯃꯈꯛ ꯊꯝꯂꯝꯃꯤ ꯃꯗꯨꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯣꯏꯅꯤꯡꯕꯒꯤ ꯇꯧꯔꯤꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯃꯈꯥ ꯆꯠꯊꯔꯒ ꯑꯗꯨꯝ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯁꯦ ꯗꯤꯄꯤꯀꯥꯅ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯇ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ ꯈꯟꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯌꯥꯡꯒꯤꯗꯤ ꯑꯌꯥꯝꯕꯅ ꯂꯨꯍꯣꯡꯕꯁꯦ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯑꯣꯏꯕꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯀꯤ ꯁꯥꯏꯠꯇꯒꯤ ꯗꯤꯄꯤꯀꯥꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯂꯃꯟꯗ ꯃꯥꯡꯖꯧꯅꯅ ꯋꯥ ꯍꯧꯗꯣꯛꯅꯕ ꯑꯃꯗꯤ ꯈꯪꯍꯟꯅꯕꯅꯤ ꯗꯤꯄꯤꯀꯥꯅ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟꯁꯤ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯅ ꯀꯔꯤꯁꯨ ꯌꯥꯅꯤꯡꯗꯕ ꯇꯧꯔꯝꯗꯦ ꯑꯩꯈꯣꯏꯅ ꯃꯄꯥ ꯁꯟꯖꯦꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯧꯕ ꯃꯆꯥꯅꯨꯄꯤꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯧꯕ ꯏꯃꯨꯡ ꯑꯃꯈꯛ ꯊꯤꯕ ꯍꯧꯔꯝꯃꯤ ꯃꯇꯝꯁꯤꯗ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯒꯤ ꯖꯥꯜꯄꯨꯔꯥ ꯈꯨꯡꯒꯪꯗ ꯂꯩꯕ ꯔꯤꯇꯤꯛ ꯇꯜꯋꯥꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯗꯤꯄꯤꯀꯥꯒꯤ ꯃꯄꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯑꯅꯤ ꯂꯩ ꯔꯤꯇꯤꯛ ꯇꯜꯋꯥꯔ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯔꯤꯇꯤꯛꯀꯤ ꯃꯄꯥꯒꯤ ꯃꯤꯡꯅ ꯃꯅꯣꯖ ꯀꯧꯏ ꯖꯜꯄꯨꯔꯥ ꯑꯦꯔꯤꯌꯥꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯛꯇꯤ ꯂꯩꯕ ꯑꯆꯧ ꯑꯁꯥꯡ ꯀꯌꯥꯒ ꯈꯪꯅꯕ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯂꯔꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯃꯅꯣꯖꯅ ꯇꯧꯔꯤꯕꯁꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯕ ꯌꯣꯟꯕ ꯑꯃꯗꯤ ꯃꯤꯒꯤ ꯌꯣꯟꯕꯤꯕ ꯇꯧꯕꯒꯤ ꯊꯕꯛꯅꯤꯅ ꯃꯅꯣꯖ ꯑꯆꯧꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯄꯨꯟꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒꯤ ꯊꯕꯛꯁꯤ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯇꯧꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯅꯣꯖ ꯄ꯭ꯔꯙꯥꯟ ꯍꯥꯏꯅ ꯀꯧꯅꯩ ꯔꯤꯄꯣꯔꯠꯁ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯀꯣꯇꯦꯛ 3 ꯑꯦꯔꯤꯌꯥꯁꯤꯗ ꯃꯅꯣꯖꯀꯤ ꯁ꯭ꯀꯨꯜ 3 ꯂꯩ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗꯒꯤ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯁꯨ ꯇꯥꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯃꯥꯡꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯇꯥꯡꯕ ꯒꯥꯔꯤꯁꯤꯡ ꯈꯥꯝꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯥꯎꯕ ꯐ꯭ꯂꯣꯔ 3ꯒꯤ ꯌꯨꯝ ꯑꯃꯁꯨ ꯂꯩ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯔꯤꯇꯤꯛꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯌꯥꯎꯔꯝꯃꯤ
lam tu leiba yonba mafam mafam chatlaga lam yengsinba deal final tobagi thabaksi ritikna ayamba yengsilame makhoigi leizariba school fi yengsinbadasu ritikna mapagi mateng tawrame maramasina property market amasung sakti leiba miyoi singa ritiksu sakmai khangnaba haibadu oirame imung sigi naitom poksaba machanupa oibana mahaki mingda karor kayagi property leirame aduga ritikse laik laisugi mangal fanglaba miyoi amasuni Deepika gi imungna machanupi hairibi imung sida lohonglagadi imung se hanadagi faraga laiba paisa nungsa paibanina machanupi na khaliba manglan si makoina su gyan tabigani khanjarame machanupi su ozao oiba fanglani makhata na exam gi preparation toba kholpedasu athingba leiroi hana khalame maramasina Deepika gi mapana ritik ki imung manungda wari tawrami imung ani gi ahlaman sing yanaraduna Deepika amadi ritik lohongnaba date fix tawrami Reporter sumna pali madudi lohongbagi date fix tawdrikanda Sanjay Nagar na Deepika gi mane maku oidoriba miyoi sing asigi mangda mahakki thamoida leiriba wafamsi mayek singna hairame machanupi Deepika lohonglaba matungda thabak tawba pame matamsida Ritikki mapa Manojna lohonglaba matungda Deepika thabak tawnaba mapanda chatpagi mathau tade mahakki leizariba school sida thabak pigani haina wasaklame mahakna hojik leiriba school sida oja oiningdragasu magi oiba school ama hangbige kaisu problem leite hairame Deepika na pamlagadi larik makha tamthage hairagasu akaiba leite aikhoigi family dagidi full support tawgani haina Manoj Pradhan makha tarame Deepika bu yumgi maunate imung sigi ningol amani khalaga thamni hairame masigi wafamsi Manipuri film da yawba yamna toina sinaba dialogue amakhakni wafam mayam se taraga Deepika gi family na makhoigi wasi kamaina thazaroi thazaba tabani makhoina khalami madudi machanupi gi laibaksi yamna favi haibadu oire Manoj Pradhan hairakiba wafam mayam sida thazaraga Solisingani kunmarigi December gi tang taraga mathoida Deepika amadi Ritik lohongbagi lisingna punsin kirame Sanjay Nagar machanupi gi lohongba sida awatpa ama fawbala helninglamde lohongba si yamna chawna marang kaina fazaba mawong amada pangthoknabagi damak paisa si isingi mawongda zoro zoro haidoklame lohongbagi sinlangba nupa mayumda piriba gift potche mayam se pulap punsilaga Sanjay Nagar na machanupi lohongbada chawakna lupa karor amagi mayadi use tawrame mayam se tawbagi maramna machanupi si afaba imung amada mayum makai pale haiduna haraubagini Sanjay na mahakki leizariba status sidagi ka hena wangna machanupi Deepika lohongbada awang own pirame interview amada Sanjay masana sumna hairame awun pot oina Scorpio car ama kainadan gi matamda lupa lak manga makai atopa pungpham singda pihiba paisa se sawrakna lupa lak tara manga dagina kungi mathaktani hairame Hindu dharma chatliba miyoi singi lohongbada yawriba tongan ba rituals ki mingsi ai panjadre sana oina kiji makhai ama duga silver da kiji ani makhai dagina ahum supi haina mahang interview asida yamna mayek singna palli Sanjay Nagar na sok lisingani kunmarigi December gi tang taraga mathoida Deepika bu yamna nungsiba mawongda kainabagi yathang piduna mapuroibagi mayumda chatnabagi damak thindoklammi yum kai panba horakpadadi Deepika masada karigumba amagi awatpa amata leiramde Ritikki imungi naknaba miyoi singi matung ina Deepika se mahakki manembok punamna machanupi ni khanna luna tawi hairame mani mamogi marakta nungainadaba marai tawnaba leibagi mami amata ude Deepika na su manembok punambu mamada una khanjarame Mekup khuding nungaina noktuna leiminaba nungsina konaba Deepika gi laibakta manembok afabi amasung nungaiba yum ama tamlambaga chap manarame Deepika gi manembok ki mama gi matung ina Deepika mapamda chatkibada manembok punamsi nungaijade kappi hairame video asida mayek singna uba fangi madudi Deepika gi manembok si mangonda kolaga kana kappi manembok na mamaubu luna tawiba khak natana yong kai palaba matung ahobagi tha kharasi Ritik su Deepika na haiba wa khudingmak yarame makoi ani gi marisu normal oina yum palaga leiba matai manau oibagi mawong amakhakni Deepika na pamba pamdo mayam si yenglaga mapureba Ritik na chatsai magi nupi Deepika da time spend tawnaba matam yamna pirame makoi ani toina koiba chatminai quality time puna spend tominai social media da leiriba miyam amasung mari mata mayamna matai manau ani gi yumban si perfect oi haina khanarame Deepika na mapurobaga puna naminaba video sing social media da thagatlame masigi example oina video asida Ritik na Deepika gi makhongsi massage tobiba ui kaigumba kandana makutta mehendi na singmasu yakpi video da mati manau ani gi naksinaba marisi mayek sing uba fangi Deepika nungaiba punsi mahinga makhak enjoy torga lei adubu soglesingani kuntaruki megi tang taraga tareta Deepika mapada call taruklami amasung phone da Deepika se fazana kaplami Fortuner car ama amasung case oina rupa lak 83 piu haduna mahaki mapureba Ritik
makupok Manos amasung yumsigi atopa miyoisingna mahakpu phu chaiba tawduna otli amadi yamna nungaitaba mawongda mangonda behave tawi haraklami machanupina kappa amadi phubi chaibire haibagi pause tabada Sanjay amadi mahakki mari mata khara tawraga numisigi midang wairamgi pung mari mukta swaida Deepika gi mapurobagi laifam Jalpurada yoroklami mahakna mayanupa Ritik amadi Ritikki mapa Manosta wari watai tawraga thokliba sarangna basi loisinaba hotnarami Deepika dasu Sanjay na wari tawrami imung sida lairiba controversy si Sanjay na numisida loisina pamlami maramdi machanupida makhata na otnaiba thoktanaba amasung Deepika gi yumban punsida crack laktanabani Sanjay gi matung ina machanupi Deepika gi masasi akiba pakhatpa amakak phawrami Sanjay gi wakhalda mahak laktuna wari tawrabanina kaisu thodokpa isu lairoi khalami maramasina mahakna Deepika bu mayumda puraklamde mahakna machanupida mapuroibagi imungna tarukliba dimansi pinaba lambi ama gyantana aisilakke hairami adubu masina Sanjay gi khwaidagi chawba asoiba amakhakni kaigino hairagadi machanupi mapuroibagi yumda laiba nungaitre mahakpu mafamsida otpi naibire khanglagadi Sanjay na machanupi bu gyan tahalaga thamambagi mahutta matam kharagi oiragasu mayumda puraga lakpham thokpani makhata na mapuroibagi yumsida thamamloidabani adubu machanupi gi yumban punsida soiba lakadra kibadagi machanupi se pudana halaklami midangi pung 10 makhai mukta swaida Sanjay nagar mayumda yoroklami masigi matung ahek leiraga Deepika gi makubok Manos ki call laklami aduga Deepika suba floor dagi tai haraklami hauji mahaksi Greater Noida gi hospital amada puraga chatli haraklami wafam se tabada Sanjay nagar makokta makut haplami wafam se mahakna yamna thuna Manau Nupa Hitesh nagar da call tawduna hairami masigi matung Hitesh ki machanupa Sanjay amadi mahakki nupi hospital da yoroklami hospital yoba matamdadi Deepika ngasigi taibang pan se thadokthuna chatkhre haiba khanglami makhoigi nungsiabi machanupi hojikti amuk hanna uba fangaroi Hitesh nagar gi matung ina Deepika hospital da puroktrikanda hana sirabani hairami maram asina Deepika hospital asida ana laying amata toramde makhoina hospital yoshanbada sina adum lairame hairami mayamna ubiriba video si Deepika gi uncle Hitesh na media da thamkiba warolduni machanupi siraba matungda megi tangtaraga nipanda Greater Noida gi Ecotech ahum gi police station da Deepika gi mapurobagi family gi matakta FIR amakhak laukatlami matamsida Sanjay na yamna clear oina hairami madudi machanupi Deepika se gyantana munna khalaga lalong amagi matung ina ahumsuba floor gi terrace tagi langtharakpani habasi ahanbada machanupi Deepika bu mapuroba Ritik mane maku punam amadi Manos amasung Manos ki mayamba Binod makhoi mayam pulaga fazana phubire aduga ahumsuba floor sidagi langtharakpani mayam se tawbagi maramna awun pot ki wahaudagini Sanjay gi imung manungi matung ina Deepika se lohonglawa matung tha ahum mari leibaga ot naibase haure harame machanupi gi lohongba asida karor amagi potchay amasung Scorpio car pira fawada mapuroibagi family na apen ba haibado oiramde makhata na paisa oina lupa lak yankhai mathoi amasung Fortuner car ama mapamdagi lawrunaba Deepika da akanba pressure amakhak pirame lohong matung tha khara leibaga any harau kumai lakpada Deepika da mayumdagi sana lupa puraga lakadabani haibagi mawong amakhak su tawrame purau yadragana Deepika bu ingthi nungaina tawbide phuba chaiba adum tawrame Ritik amasung Manos na ngasigi samasida makhoigi status si yamna wangi maramasina Scorpio na te pamlibasi Fortuner gari amadi case oina lupa lak angkhai mathoi purakadawni hairame lohongdri kanda mamau nupi bu mahaki school ama sabige haina wasakhiba imung sina Deepika gi laik laisu tamba exam gi preparation tawbal loinamak lefalame machanupi gi career si pumloi loisalame imung manungi thabak ingkhang tawbado oina mai onsalu hairame hairiba wafam mayam si Sanjay na interview amada haikibani Ritik amadi Deepika gi lohongbagi matam se leptrikandadi Manos pradhan na yamna chawna aigi lairiba lamsida Deepika gi mingda school hangani school se Deepika na yengsil hangani haiki mahaki wafam masida thajaraduna machanupi Deepika bu yum sida thajakhibani adubu school sabadi yamna lapna thamkhraga machanupi bu faklang mari gi manungda phajinduna thambirame Deepika na mahak sima khatana larik tamthaba amadi exam gi preparation tawbagi wafam hawdokpada mapamdagi Fortuner car amadi lupa lak yankhai mathoi lawu cho hairame Deepika gi uncle Hitesh nagar gi matung ina Deepika na wafam si mayumda hanjan hairame adubu mahaki imungna wari watai tawraga pumnamak fakhidra haina khalame kariguma isu ama thoklagadi normally oina Sanjay nagar Deepika gi mapurobagi yumda chatkani wari watai tawraga halakani makhoi gi asigumba mawong asina ngasidi Deepika gi thawai mangba haibadu oirame mapurobagi yumda machanupi da otlibasi makhoina normal oiba
wafum amani haina khakhaloi Deepika na mangonda ot naibagi pausi mapa mamada tamlakpaga matamduda adum action lokhapam thokpani Fazakini khandok lubana ngasidi pumloi loiba haibadu oirami nakal amaromdana nupi gi imungdagi serakliba maral mayamsi nupa mayumgi mina aranba ngaktani amuk hairaklami Ritik ki family gi relatives oiba nupi amakhakna sumna statement pirami madudi Deepika gi mapa Sanjay Nagar na megi tang taraga tarepta macha nupi na lairiba yumda lakhibasi makubok manos ki matai magi anaba hangba lakpani lakpa matamda Sanjay mathanta lakte mari mata khara su yaw hairami makoina lakhiya matamda kana chainaba amata yawkhide chak ising pizaraga gyan tana mayumda hanki hairami adubu numisigi midangda Ritik ka Deepika ga mari khara tawnarami Deepika gi matung inna mahakna haizaba wafamsi mapurobena tabide hairami marai tawnaraba matungda Ritik ti phamungde hipkhirami adubu Deepika di sat mathakta kakhathirami Ritik mathakta laktanaba sat ki thongsu Deepika na lonselami hairami masigi matung Deepika ahum suba floor dagi song tharaklami yumlonaba singna kaiguma makhol ama tai haiduna tholakpada Deepika laimaida targa leibadu urami Ritik stairs dagi koilaw lawraga lei ma ki mache amana first floor gi thongse hangdoktuna yengbada Deepika gi makhutta wire yetuna leibase urami asok apansu yamna yawrami yumlonaba singna Deepika laimaida gi lawkhatlami manos ki car dai falaga Ritik amadi manosna Deepika bu hospital da purami thawdok asibu hakthina na witness ohoba nupa amagi interview ni matek sida uiba video si Deepika gi imung nadi yumgi thabak kudimak machano pina loina tawi hairami adubu Ritik ki imung gi minadi yumgi thabak sunaba thagi salary lupa lising taraga nipan piraga nupi ama thami hairami haiba nupi si ayuk ki pung nipan dagi laklaga midang gi pung nipan da yumda halli mapuroiba ki yumda Deepika gi awatpa amata laihande hainasu makha tarami Ritik ki yumda thabak subi nupi sina su media da mahaki oiba wafamsu mayamda thamlami media gi interview da Ritik ki family gi miyoi singda Deepika se masa mathanta sizariba natragana hatlibra hangbada masana sizariba ni hairami aunpot ki matang da hangbada Ritik ki imungna aikoi gi imungda gari mari lei masidagi handoraktuna Deepika gi mingda plot mari amasu pi hairami wafam sigi witness na makha gi video sina oirami police na Deepika gi postmortem toro matung da fangliba report ta Deepika gi haksang yamna thina sokpagi dak fanglami hairiba sokpasi teresta gi tarakpada sokhiba nate yamna thina otpi naibiba phukibagi asokpani postmortem gi report se laklaba matungda police na miyoi mari farami makoi sing adudi mapuroba Ritik mane maku amadi maku boki mayamba binod ni FIR da miyoi taruki ming yawrami makoi sing adugi manungda mari amadi hojik jail da lairi adubu 17 megi numidangda Deepika da kari thawdok thokhi masa mathanta sizariba natragana mina hat ibra haibasidi hojik so wahang amu oina lairi Deepika gi case asina akhoi mayamda masimadi takpi madudi lohonglaba matungda nupabu oigera nupibu oigera otpi nai biraba laiminamada nungairaktraba wafam se aikhoina nathairaga thambasu yayade matang sida divorce tawbanu khwaidagi afaba khongthang amakhakni maramde divorce tawdabida laibasina mentally physically sometimes financially otpi nai bi society na adjust tawga layu matamna ahungbu purakani hairakani masi sukta tabi oidabani khangzalaga laibagi mapa mamana thawoidabagi falni ngasi Deepika Nagar amadi tuisa samagi parents na fangliba awa saitheng macha kainabagi maichaksi maram asina tungda kappa lawba tobabudi chap chawa matamda achumba decision lahobana fai Deepika matik chana larik laisu hairabi nupi amakhakni mahakna manung matam sadana sibasi yama nungaite lohonglaba matungda nupana nupi mayumda ahenda paisa gari demand tobagi chatnabisi India gi culture dagi karam kanda loidorino khangde masi loisanaba akanba mieng sangdaba targadi nupi kayagi punsi khangu thakta sum loirakhini khwaidagi ngaklibadi Ritik ki imungda lairibi nupi mayamsini makhoigi maral se kupsinaba Deepika se masa mathanta sizarini haiba ngamlami imungi midagi handораktuna yumgi thabak tawbi fawba yawsalaklami ina khunba paisa paiba mina migi maral mathumda hena choppa heli haibaduni masi haizaraga wari se matang sida loisinjarage thank you everyone